service aduga maroina khoigi thogdok asida hakthengna ohauba loina mi kanba yaugiba mioisingi matengdagi sauraba matengdagi khoi haksang ani phangba ngamkhre makha tana jo hojik yam kana thiba humbagi thabak sathari hi tare ni pane hojik sijinari se masida thogdok thopam dagi meter chani chahumgi range ki akoi badani hojik yam kana thiri base aduga ising su hanthagibna maram oiraga hojik thiba humbagi thabak sida kitang khudong chabra haina khali loina makha dadi isingi lubagi sangji celsius degree khoigi minus ki sangde shalpi film dalai adubo nongching kitang faragadi ingbagi sangsi kitang safaraga Navy divers sing makha da lupa hangsang sing si thiba matam da kitang khudong chagadran khali loina som base area nakanda su keno tori akoigi Ramrei gi praja singi haitare tangkhul gi sana vida lining laison pangthokuna koi lemhori bojik phangba ngamdriba sagapam romen gi haksang si phangnaba gi damakta isorda thongni jaba gi thoram isei nongmai laison tinson gi thoram yam kana pangthongli haiba tare loina makha ta ba ahen ba kari kari update lebege haiba koi mi kup khara gi matung da mo pijarake akoina hojik mamang da uchaki badu ji angam basi gi kitang nemtharak pa jaga dani isinga taina ba jaga dani hojik uri basina koi matam amada yum sarambagi pillar sing ori leiri bam phamsini masi koina seng adum uri basini nakanda ising ju leiri yamna pak sauna khoi gi mafau dam jina maram oiraga ising area si am pak sauna thungjangi bani aduga som nakanda uri basina base operation area gi saktam ni base operation area gi saktam sida haukiba numin ini humni dadi miyam si aduki matik yamna maram oiraga masida police na control tawna bo hona bada kitang awaba moi ki adubo ngarang handagi kitang ahen ba regulation amag loina na hojik ngasidi koina yengba matamda public si khara handabran khali masina maram oiraga oye authority singna search operation tawo matamda khudong sabadu lehelen khanjai aduga hojik akoi gi mangda thamna uribase tangkul isini nau singi ramrei gi praja singi kogi chanavi laison tinson haksang si phangnaba sorda thongibgi saktamni mangda uribase Bible pairaga isai sakpa lai khuramba sigi saktamni mafam asida hanadigi dum kem tawduna leiriba khoigi Bishnupur Kendra-gi MLA Govindas Konthokjamju hojik base camp area sidum leiri mangdori base Navy diver singi makhoigi makha taba hen ba equipment sing loina thiba hombagi thaba si yauna bi damakta changsin khibani ahen ba makha taba muk update sing khoi mikup khara gi matung da muk pijarake hojik ngahaki mamang da khoi gi Ramrei gi praja singna tonggiba hidu hi ani si hojik khongban da hidangfam da yausalakre makoi ngasai haksang ningthogjam rani gi haksang lokhalakpada yaugiba mi soidan yaurongani mapansida changaga matau karamna haksang du phangkhibage madugi mari mokhong du wari du khoi amuk khangminasi changchilagum yeminasi mangda uri base Ramrei gi praja singna dharma gi oiba lining laison gi thoramni sungsoi seidana welem hori ba haksang asi phangdaba yade haibagi asa du ga loinana mamita gi mapi tana khoi gi isorda thongni jabagi saktamni jagu hupai ra sapnina kolai tawnaradra haibagi damota kitang sai taw haibagi damota ai party ma kai kaukhatlaga hoji ready thame hone mu yadraga ai party mu thajilakani siga hoji loke taw buje siga je hana gi kyam cha thole gi nearby nearby taragdi sungsoi dana phangna haibagi sadilai ko phangani mu yadra akhoi khungi thajingane mu ga duga hogna tawne aduga sigi search operation je masida Ramrei praja singi haibdare masigi effort masigi thodang gi matang da khapum masi nahandagi akhoi changlage haib ganda ngasai navy du nang mokoi equipment mayam na NDRF khangde equipment mayam yaubani na manung du da lubani na madu da miss understanding lenaraga wabo karangba wairama tatkhibi haibagi dam akhoi da matai da akhoi da yang halaga area mak de changunai mohon tawraga yadabi ngarang de akhoi su numitu yam kuisalabani no adudin da akhoi amakharom lero swai sina akhoi mu tawraga na thajin man ngarang du success tawbani and second le hoji area oibagi dam adu ama mu phangba hore aden ama du so du gi nearby de legini habisi di thajaba le adubu ngasai
henna equipment yaubani na madu de henna kana tawbani na mokoina yenge haibagi dam akhoi side khonji khara tawbiribani aduga akoina swaida haipet yoruba matamda nga fabagi lang amani leiba uyebuko adu mahusana swaida manung je hanjan ba jaga swaida dum lang ma thakpa leibra nga fabagi lang thakpa haibase kaino ne ising si ipom leibani na aduga uama daga uama pulga lang se ama lupa 800 900 people lang se dum tausin la sakhibni aduna ura yamna pangani adudi manung da yam legini am potam bawo legini adudi kwadi luba jaga je aswaida chenda ba yabage de local people ki khangjaba knowledge hai tare traditional gi oiba ke lei nate adu gi traditional gi lai lei te abda khoi da kisu leite adu ngai spot mafam do area do pak pani na simak ne ngai mi sing du ju pakhat pani na simak ne na thinmang am da wani mi kan gadra jaga yeng gadra hai question amadi lei na ko aduna lubadi hoi se wai da khra na lui swai da khra le adu zigzag ti myam am le adu gi di yam wajar thank you ꯑꯩꯈꯣꯏꯒꯤ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯑꯗꯨꯝ ꯎꯕꯤꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯇꯤꯃꯣꯊꯤ ꯃꯔꯥꯝꯒ ꯑꯃꯨꯛ ꯎꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯁꯥꯔꯁꯦ ꯍꯧꯖꯤꯛ ꯀꯔꯝꯕ ꯁ꯭ꯇꯦꯁꯟꯗ ꯄꯨꯕꯤ ꯑꯩ ꯂꯤꯇꯥꯟ ꯑꯣꯁꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯂꯤꯇꯥꯟꯒꯤ ꯑꯣꯁꯤ ꯑꯣꯏꯕꯤ ꯁꯥꯔꯁꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯂꯩ ꯑꯩ ꯑꯣꯟ ꯗ ꯗꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯂꯩꯔꯦ ꯑꯩ ꯁꯤꯗ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯔ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯃꯤꯁꯦ ꯂꯥꯛꯄꯒꯤ ꯆꯥꯡꯁꯦ ꯌꯦꯡꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯣꯝꯒꯤ ꯃꯦꯟ ꯔꯣꯗꯇꯒꯤ ꯁꯤꯐꯥꯎꯕ ꯈꯣꯡꯅ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯄꯥꯎ ꯈꯔ ꯐꯪꯖꯩꯌꯦꯕꯀꯣ ꯃꯁꯤ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯒꯤ ꯀ꯭ꯔꯥꯎꯗꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕꯗ ꯀꯔꯤ ꯑꯋꯥꯕ ꯊꯦꯡꯅꯈꯤꯒꯦ ꯐꯥꯔꯁ ꯗꯦ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯒꯤ ꯀꯥ ꯍꯦꯟꯅ ꯀ꯭ꯔꯥꯎꯗ ꯑꯣꯏꯗꯦ ꯁꯦꯀꯦꯟ ꯗꯦꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯅꯤꯡꯕ ꯑꯣꯏ ꯂꯣꯏꯅ ꯆꯪꯂꯛꯑꯒ ꯌꯥꯝ ꯀ꯭ꯔꯥꯎꯗꯦꯗ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯃꯦꯟꯇꯦꯅꯦꯟꯁꯁꯤ ꯉꯝꯗꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯥꯐꯇꯔ 2 daysꯇꯗꯤ ꯏꯁꯀꯤ ꯃꯤꯅ ꯑꯩꯈꯣꯏ ꯀꯠ ꯑꯣꯐ ꯄꯣꯏꯟꯠꯁꯤ ꯌꯥꯝ ꯄꯤꯔꯒ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯍꯦꯜꯞ ꯇꯧꯏ ꯑꯗꯨꯒ ꯀ꯭ꯔꯥꯎꯗꯁꯤ ꯉꯔꯥꯡꯁꯨ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯅꯍꯥꯟ ꯑꯗꯨꯗꯒꯤꯗꯤ 50% ꯍꯟꯊꯩ ꯍꯥꯏꯗꯅ ꯑꯩ ꯂꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯌꯨꯛ ꯄꯨꯡ 8ꯒ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯉꯁꯤ ꯏꯔꯩ ꯂꯩꯕ ꯎꯗꯦꯕ प्रजाꯁꯤꯡꯁꯦ ꯑꯗꯣ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯎꯔꯤ ꯅꯥꯀꯟꯁꯤꯗ ꯑꯗ ꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯗꯤꯖꯥꯁꯇꯔ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯍꯣꯏ ꯃꯈꯣꯏꯁꯨ ꯈꯪꯅꯤꯡꯕꯒꯤ ꯌꯦꯡꯅꯤꯡꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯟ ꯁꯦꯠꯇ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯥꯏꯟ ꯁꯦꯠꯇ ꯅꯨꯡꯉꯥꯏꯇꯕ ꯁꯣꯏꯗꯅꯁꯨ ꯐꯥꯎꯔꯝꯒꯅꯤ ꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯍꯨꯞꯄ ꯌꯦꯡꯁꯤꯟꯕꯒꯤ ꯍꯥꯏꯅꯕꯤꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯇꯧꯗꯕ ꯖꯩ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯂꯥꯛꯄꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯁꯤꯗꯤ ꯑꯋꯥ ꯑꯅꯪꯅꯤꯅ ꯂꯥꯛꯄ ꯃꯌꯥꯝꯅꯁꯨ ꯈꯔ ꯃꯣꯟ ꯇꯧꯕꯒꯤ ꯗ꯭ꯔꯦꯁ ꯍꯥꯞꯂꯒ ꯂꯥꯛꯄꯗ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯂꯥꯛꯑꯒ ꯁꯤꯗ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒꯤ ꯇꯥꯏꯞꯇ ꯀꯦꯁꯦꯠ ꯅꯝꯕꯒꯤ ꯇꯥꯏꯞꯇ ꯄꯪꯅꯝ ꯅꯝꯕꯁꯤꯁꯨ ꯌꯥꯝ ꯐꯖꯗꯕ ꯃꯑꯣꯡ ꯑꯃꯅꯤ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯏꯕ ꯇꯥꯔꯦ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯐꯣꯇꯣꯁꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯑꯞꯂꯣꯗ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡ ꯑꯃꯁꯤꯁꯨ ꯊꯦꯡꯅꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯅꯤ ꯃꯁꯤꯗꯤ ꯀꯅꯥꯅꯁꯨ ꯇꯧꯕꯤꯗꯕ ꯐꯩ ꯍ꯭ꯌꯨꯃꯦꯟ ꯗꯤꯁꯦꯟꯁꯤ ꯉꯥꯛꯑꯒ ꯑꯩꯈꯣꯏ ꯀ꯭ꯂꯤꯞ ꯇꯧꯔꯁꯨ ꯇꯧꯕꯅ ꯐꯩ ꯃꯁꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯗꯤꯁꯦꯟꯁꯤ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯟꯗ ꯃꯦꯟꯇꯦꯜꯂꯤ ꯌꯥꯝ ꯍꯔꯠ ꯇꯧꯒꯗꯧꯕ ꯂꯩ ꯃꯗꯨꯅ ꯃꯁꯤꯗꯤ ꯀꯅꯥ ꯑꯣꯏꯔꯁꯨ ꯉꯁꯤꯒꯤ ꯑꯣꯏꯔꯁꯨ ꯀꯣꯟꯅꯒꯤ ꯑꯣꯏꯔꯁꯨ ꯃꯁꯤꯗꯤ ꯇꯧꯕꯤꯗꯕ ꯐꯩ ꯍꯥꯏꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯁꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤꯒ ꯎꯅꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯐꯤꯕꯝ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯄꯨꯟꯅ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯕꯁꯤꯅꯤ ꯐꯤꯕꯝꯁꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯛꯁꯤꯗ ꯅꯣꯡꯁꯨ ꯇꯥꯁꯜꯂꯛꯄ ꯅꯣꯡ ꯇꯥꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅ ꯈꯔ ꯍꯦꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡꯒꯤ ꯏꯊꯛ ꯏꯄꯣꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯏꯗ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ NDRF SDRF then Indian Navy Fire Service ꯁꯤꯒꯤ ꯇꯤꯝꯁꯤꯡꯁꯤꯅ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯊꯦꯡꯅꯩ ꯂꯣꯏꯅꯅ NDRFꯀꯤ ꯇꯤꯝ ꯈꯔꯁꯨ ꯏꯄꯣꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯃꯌꯥꯏꯗ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯦꯀꯥꯅꯥꯏꯖ ꯕꯣꯠꯅꯦ ꯗꯦꯟ ꯑꯇꯣꯞꯄ ꯍꯤ ꯑꯃꯒ ꯑꯅꯤꯁꯦ ꯈꯤꯇꯪ ꯆꯨꯡꯁꯤꯟꯅꯔꯒ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯤ ꯏꯄꯣꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕꯗꯒꯤ ꯄꯨꯜꯂꯒ ꯉꯥꯛꯇꯪ ꯉꯥꯏꯕ ꯃꯥꯜꯂꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗꯁꯨ ꯃꯦꯀꯥꯅꯥꯏꯖ ꯕꯣꯠ ꯑꯃꯒ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒꯤ ꯍꯤ ꯑꯃꯒ ꯂꯩꯕ ꯎꯏ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯁꯨꯃꯥꯏꯅ ꯋꯦꯗꯔꯁꯤ ꯁꯨꯝ ꯆꯠꯊ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯊꯤꯕ ꯃꯇꯝꯗ ꯈꯤꯇꯪ ꯑꯋꯥꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯋꯦꯗꯔ ꯐꯤꯕꯝꯁꯤ ꯑꯌꯨꯛꯇꯗꯤ ꯊꯣꯏꯅ ꯀꯩꯁꯨ ꯇꯧꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯁꯤꯗ ꯅꯣꯡꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯠꯁꯦ ꯀꯟꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯊꯛ ꯏꯄꯣꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯥ ꯇꯥꯕ ꯑꯍꯦꯟꯕ ꯔꯤꯄꯣꯔꯠ ꯑꯃꯨꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯤꯖꯔꯛꯀꯦ
pung ama ta sela pagalo ina na hoje hitang pham dage koi motor boat sida mang da haksang sing thibagi thaba ase mato karamna sathari bage hoje kari phibam leiri bage haibadu koi amuk changa ga yengchin jage marasida koi chaminari ba fire service ki kangbu ge koi officer amaga wari sana jage sar mingam ta abiyo ai me Khaidem Surchandra Singh sub officer oina headquarter laijaban sige haksang thibagi thabak se hek hobadagi sar adum yawbirakra ai je hek call hek phangbaga ekoi ge senior officer ge ya thang matuina koi sida rasta oraga adudagi confine toraga koi sigi search and rescue je hojbo tawjari haiptare ahan ba thodok sigi ahan ba pok pira kusi kamaina fire service ki station da kamaina yawraki bage habi samla pok wari du matem tang thambiyo ahamba call hek pira pucha koi control room da koi nungdawaram pung ai chorak padi khangidre do hek phangbaga control na hek phangbaga control na koi da rescue team koi da takpire matuina koi gi senior officer na tuna rasto haibadagi koi yam tuna laijari be equipment khara je puraga koi yam tuna mafam sida rasto raga nungdang dumak da NDRF su SDRF su paupira me mo khoi changjale NDRF su changjale adu koi ahum pul combine toraga hujiki search and rescue je chatha jaba hogjabani ahan ba fire service ne NDRF ne SDRF ne pullaga search operation je chathaba horupagi da kari thengnagi ba awanungai khatang thambiyo masida aikoge telescopic pole amkhak pore ado maduna aikoina toroga chingaga kanna du nungdang du hona bane adubo matam du lang yamna khalame lang duna panmana maram moiduna thoidona chingba yadre adumako aikoi khara thiba yabakar thira matunda yamna thengjalakodagi amuk aikoi nongalaga amuk thibagi thabakse chatha jabane telescopic pole porak pase mapa na dum khilaga tobra na pusan bagi abage adum bai lagi only thing akoi telescopic pole je akoi ge foot ni fu changba akoi ge pole am khangne matonda huk yawba maduna akoina boat che thauraga chingmane chingaga akoina kaiguma pan ma khotba yawra kanda aduda akoina yengba aduda akoi ge matam duda akoi ge lang yamna mafam jida tharamba lang thabana maram duna hojiki pot che chingba yadaba da panba adamaina khudong thiba khara di thengnagi lang se adum ayamana mafam ayamada paksana tharambra aduga la matungda adum noi lokthokra bra kamai taw mase aikoi moina tariba mafam dege yamna laptana lang ani khak tharame ado nongalaga moi matam duda akoi nungdang da lokthoke taw moi khongi mina lokthok pigano aibedege nongalaga moi khongi ning thok torga adamai torga akoina lokthok jagre hojikti free ware haibtai oina ngasai sasa matam da jo ahangba isingna thumamba jaga atongba jaga khara da chappa matam da lang hana leirambagi khoi khudam khaju phange ba ado yam nongaira duga makha ta boina khoi gi hek hobodagi search operation je hek hobodagi ngasi phawda fire service ki thodang haiba tare isamlapam thambiyo aikoi je adune aikoi na ngamjaba laijaba equipment khara akoi da live victim detector camera yauri ado yamna changbo oidaba aikoi da only fit tara ni thoi khak changba ado mafam jina di yam lu maramna aikoi yam kana process di yangchan bangamde aduna koina laijari ba khara khulai khara jina koina hona jaraga kana hona jabani matang mayam ju thomjan la aduga mayam combine toraga hojibok chatha jari hai thank you hojik mafam sida uri base Navy ki team leire mang maktada nakanda NDRF ki leire khara lapna NDRF ki team su leiba ui hana fire service ki team su leiba male print ango bolit pakhra ju ui tok topam dagi meter sani sohumuki range yadai da oigani na khali hoje koina hi honjari bamfam ase hek mang maktada uri base Navy diversing deep diversing na makha da kumaga diving tobagi saktam ni koigi tingiva marisina makha da leigriva diver duga mathaki communication gi marini tingipsi makada highly sophisticated oiva technology mayam ma sizinari haibtare masina maram oraga haksang sing asi locate to budasu khara makhai dum masina mateng yamna oi makata na leiriva phibam asi koi punamuk mideng tamanisi
ꯀꯔꯤ ꯄꯣꯠꯁꯛꯀꯗꯤ ꯌꯥꯎꯔꯝꯒꯦ ꯉꯁꯥꯏ ꯅꯨꯄꯤ ꯃꯆꯥꯁꯦ ꯐꯪꯕ ꯃꯇꯝꯗ ꯃꯥꯒ ꯂꯣꯏꯅꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗ ꯃꯥꯒꯤꯁꯦ ꯕꯦꯒꯁꯦ ꯁꯨꯃꯥꯏꯅ ꯈꯥꯎ ꯌꯥꯟꯕꯒꯤ ꯇꯥꯏꯞꯇ ꯃꯥꯒꯤ ꯕꯦꯒ ꯃꯆꯥꯁꯤꯃ ꯑꯗꯨꯝ ꯌꯥꯜꯂꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯃꯥ ꯘꯔꯤꯁꯤ ꯂꯣꯏꯅ ꯌꯥꯎꯋꯦ ꯃꯅꯨꯡꯗ ꯕꯦꯒꯇꯨꯗ ꯑꯩꯈꯣꯏ ꯍꯥꯡꯇꯣꯛꯑꯒꯗꯤ ꯌꯦꯡꯗ꯭ꯔꯦ ꯑꯗꯣ ꯐꯖꯅ ꯃꯥꯒꯤ ꯍꯦꯛ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕꯗꯣ ꯐꯤꯕꯝ ꯀꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯖꯩ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯍꯟ ꯔꯥꯖꯤꯞꯁꯦ ꯐꯪꯈꯤꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯍꯧꯕꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯌꯥꯎꯔꯝꯕ ꯊꯦꯡꯅꯩ ꯑꯗꯨꯒ ꯄꯔꯁꯁꯨ ꯌꯥꯎꯔꯝꯕ ꯊꯦꯡꯅꯩ ꯍꯥꯏꯖꯔꯤꯕ ꯁꯥꯔ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯀꯣꯏꯕꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯌꯥꯝ ꯀꯟꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡ ꯍꯥꯏꯂꯤ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯌꯥꯝꯅ ꯋꯥꯡꯕ ꯑꯣꯏꯕ ꯃꯥꯜꯂꯤ ꯃꯥꯡꯗ ꯅꯦꯚꯤ ꯗꯥꯏꯚꯔꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯇꯤꯝꯁꯤꯡꯒꯤ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯁꯤꯒꯅꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯊꯤꯕꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯁꯒꯥꯛꯐꯝ ꯔꯣꯃꯦꯟꯒꯤ ꯍꯛꯆꯥꯡꯁꯤ ꯆꯞ ꯆꯥꯅ ꯐꯪꯉꯦ ꯍꯥꯏꯕꯒꯤꯗꯤ ꯀꯟꯐꯥꯔꯝꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯏꯂꯤ ꯁꯁꯄꯤꯌꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯐꯪꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯗꯤ ꯌꯥꯝꯅ ꯋꯥꯡꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯦꯂꯣꯀꯦꯠ ꯇꯧꯕ ꯗ꯭ꯌꯨꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯂꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯒ ꯂꯩꯔꯤ ꯃꯥꯡꯗ SDRF NDRF ꯏꯟꯗꯤꯌꯟ ꯅꯦꯚꯤ ꯇꯤꯝ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯄꯨꯗ ꯊꯧꯅꯤꯖꯕꯒꯤ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯒ ꯏꯁꯩ ꯁꯛꯄ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯒꯤ ꯁꯛꯇꯝꯅꯤ ꯑꯀꯣꯏꯕꯗ ꯔꯥꯝꯔꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯨꯟꯅ ꯃꯐꯝꯁꯤꯗ ꯂꯦꯞꯃꯤꯟꯅꯔꯒ ꯐꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯁꯒꯥꯄꯝ ꯔꯣꯃꯦꯟꯒꯤ ꯍꯛꯆꯥꯡꯁꯤ ꯐꯪꯉꯒꯗꯤ ꯄꯨꯟꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝꯅꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯐꯨꯇꯦꯖ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯏꯕ ꯃꯦꯀꯅꯥꯏꯖ ꯕꯣꯠ ꯑꯁꯤꯗ ꯍꯛꯆꯥꯡꯁꯤ ꯄꯣꯔꯛꯄ ꯃꯥꯜꯂꯤ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯦꯛꯖꯦꯛ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤ ꯌꯧꯔꯛꯑꯀꯥꯟꯗ ꯀꯪꯐꯥꯜꯗ ꯌꯧꯔꯛꯑꯀꯥꯟꯗ ꯍꯛꯆꯥꯡꯁꯤ ꯑꯩꯈꯣꯏ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯇꯧꯖꯒꯦ ꯄꯣꯁꯤꯕꯤꯂꯤꯇꯤꯗꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯍꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯤ ꯄꯣꯔꯛꯄ ꯃꯥꯜꯂꯤ ꯍꯛꯆꯥꯡꯁꯤ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯊꯣꯔꯤꯇꯤ ꯃꯌꯥꯝꯅ ꯔꯦꯗꯤ ꯇꯧꯔꯒ ꯂꯩꯕꯒꯤ ꯁꯛꯇꯝꯅꯤ ꯍꯧꯖꯤꯛ ꯃꯥꯡꯗ SDRF ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯍꯛꯆꯥꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯏꯕ ꯍꯤꯁꯤꯡ ꯑꯁꯤꯒꯤ ꯐꯨꯇꯦꯖ ꯌꯦꯡꯃꯤꯟꯅꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯁꯒꯥꯄꯝ ꯔꯣꯃꯦꯟꯒꯤ ꯍꯛꯆꯥꯡꯁꯤ ꯍꯧꯖꯤꯛ ꯀꯪꯐꯥꯜꯗ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯨꯂꯞ ꯑꯩꯈꯣꯏ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯊꯧ ꯃꯉꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯕꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯧꯔꯥꯡ ꯇꯧꯕ ꯃꯥꯜꯂꯤ ꯃꯥꯡꯗ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯑꯦꯝꯕꯨꯂꯦꯟꯁꯁꯤ ꯍꯧꯖꯤꯛ ꯔꯦꯗꯤ ꯇꯧꯔꯒ ꯂꯩꯔꯦ ꯍꯛꯆꯥꯡꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ ꯂꯣꯏꯅꯅ ꯄꯔꯁꯣꯅꯦꯜꯁꯤꯡꯁꯨ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯁꯨ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗꯤ ꯃꯈꯥꯗ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯉꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡ ꯑꯁꯤ ꯌꯧꯁꯤꯜꯂꯦ ꯍꯥꯏꯕꯒꯤ ꯀꯟꯐꯥꯔꯝꯗꯨ ꯑꯣꯏꯔꯦ 100% ꯍꯛꯆꯥꯡꯁꯤ ꯐꯪꯉꯦꯅ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯇꯧꯖꯔꯒꯦ ꯂꯣꯏꯅꯅ SDRF ꯐꯥꯌꯔ ꯁꯥꯔꯚꯤꯁ NDRFꯀꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯇꯤꯝꯁꯤꯅ ꯍꯛꯆꯥꯡ ꯑꯁꯤ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯛꯆꯥꯡ ꯑꯁꯤ ꯌꯧꯁꯤꯜꯂꯛꯑꯒꯅꯤ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯍꯤꯁꯤꯗꯗꯤ ꯍꯛꯆꯥꯡꯁꯤ ꯌꯥꯎꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯦꯚꯤ ꯗꯥꯏꯚꯔꯁꯤꯡꯅ ꯇꯣꯡꯉꯤꯕ ꯍꯤꯁꯤꯗ ꯍꯛꯆꯥꯡꯁꯤ ꯄꯨꯔꯛꯄ ꯃꯥꯜꯂꯤ ꯃꯁꯤꯗ ꯂꯥꯞꯅ ꯑꯩꯈꯣꯏꯅ
without camera da haiba tare khoni yengba matamda tarkolin gi saktam amu uba fangi asangba masu oirap toba masugi tripan gi saktam amu uba fangi masida haksang ji soidan yarum godoba mali nakanda haidokriba hi singji haksang ji yawrum gani haiba koi thajadre mafam masida hojik hi ani di yorak leire manang nakpada NDRF SDRF ki tim jing yawba hi ahum lai maya sida Indian Navy ki sang yawba tim ji yawsalpa mali ningsing bay haksang ahum gi manungda ahanba oina phangkiba sagapam rajik ki haksang si kogi Ramrei gi praja singna miyoi singna phangakibani aduga ngasi ayuk phangkiba ningthaujam rani gi haksang asina local people singi matenga loinena mafam chawrakpa area je taklaba matungda kogi Navy diver singna akoi bi mafam si search torba matungda ningthaujam rani gi haksang si koi locate toba ngamkibani loinena makoina kholakibani hojik pusalakliba sagapam Roman gi haksang asi karamba group na haibedi Indian Navy nara SDRF nara natragana NDRF nara karambana rescue tobuna haibedu koi sapsana adu confirm torkan amuk thamjage hojiki oina di koina yengbada Indian Navy na pangbasu mali makoi gi hi da hapaga porokli yoksale haksang asi hojik yoksale fire service NDRF SDRF ki koina na Manipur police ka puna haksang asi longna thorang tori koi hojik thungnaraba SDRF ki kangpudagi koina hangjaba matamda Roman gi haksang asi Indian Navy gi diver singna lokhalakpa oira male masi koi SDRF ki personnel singda koina hangjaba matamda koina piramba pakumni okay ba tangkuni pa nomajing numita thokiba laibak thiraba thodo da thiba khangdana leirakhiba haksang humgi thawa yaudraba haksang oinanga ngasi megi tang hum sida aroi boina phangkhiba Roman gi haksang asi ga tharaga haksang huma puna recover toba ngamle
mai pakna loisilena khoi lojare aduga operation si mai Oh, good morning. Okay, no wish kare. मतलब आप सब अपने लैंग्वेज में बोल दीजिए। हाँ, बोल दीजिए। कोई 3 लोग मिसिंग थे तो उनके खोज के लिए हमने इंडियन नेवी सांत्वना देने के लिए हमारे पास शर्त कम है। The state government of Manipur would like to express its thanks and deep gratitude to the team from the Indian Navy for their relentless efforts in recovering the bodies of the 3 missing persons in the mishap on 28 April 2019 at Mapuk Dam, Chadong village in Kamjong district of Manipur. The team acted very professionally and spent 4 days from 30th April to 3rd May for search operation, risking their lives. While no words are enough to express the grief of and provide solace to the bereaved families, we are extremely grateful that the team could at least recover the bodies of the missing person. The show of exemplary courage by the team of Indian Navy has once again proved that the Indian Navy is second to none in this field. I take this opportunity to express my thanks and a deep appreciation for the efforts of all the team's members led by Lieutenant Nitin Sangwan of Indian Navy. List enclosed. Thank you. This is for India. Asi the common organization. Asi the Similarly, NDRF Kishu, I take this opportunity to express my thanks and a deep appreciation for the effort of all the team's members led by Commandant Dr. G.S. Sharma of 12th Battalion, National Disasters Response Force.
कोई भाई please honorable CM is Thank you, sir. Thank you, sir. Actually, this boy, this is Rhino, has served the 9th life of Ramrei Day. And I announced today he will be rewarded bravery reward on 15 August. Now I will call headman.
ꯑꯩꯈꯣꯏꯒꯤ ꯑꯝꯖꯨꯒꯤ ꯀꯔꯤꯒꯤ ꯃꯔꯨꯞꯄꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯊꯧꯗꯣꯛ ꯃꯐꯝꯗꯨꯗ ꯈꯔ ꯑꯩꯈꯣꯏꯒꯤ ꯏꯟꯀꯟꯚꯤꯅꯤꯌꯦꯟꯠ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯈꯔ ꯀ꯭ꯔꯤꯌꯦꯠ ꯇꯧꯋꯦ ꯍꯥꯏꯗꯅ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯎꯏꯌꯦ ꯃꯗꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩ ꯀ꯭ꯂꯥꯔꯤꯐꯥꯏ ꯇꯧꯖꯔꯤ ꯃꯗꯨ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯁꯨꯃ ꯏꯟꯇꯦꯟꯁꯅꯦꯂꯤ ꯃꯗꯨꯝꯕ ꯅꯠꯇꯦ ꯁꯣꯝꯗ ꯑꯥꯗꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯅ ꯃꯣꯏꯒꯤ ꯊꯤꯕ ꯈꯣꯠꯄꯗ ꯈꯤꯇꯪ ꯍꯦꯝꯄꯔ ꯇꯧꯕ ꯈꯣꯠꯄ ꯈꯔ ꯂꯩꯔꯦ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯁꯥꯏꯗꯤ ꯃꯣꯏꯒꯤ ꯊꯤꯔꯤꯕꯗꯨꯒꯤ ꯃꯐꯝꯗ ꯊꯝꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯧꯅꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯗꯨ ꯑꯩ ꯃꯌꯥꯝꯗ ꯃꯗꯨ ꯑꯩ ꯔꯤꯒ꯭ꯔꯦꯠ ꯇꯧꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯟ ꯕꯤꯍꯥꯐ ꯑꯣꯐ ꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨꯅ ꯃꯗꯨꯗꯨꯃ ꯆꯦꯞꯇꯔꯗꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯃꯌꯥꯝꯗ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯄꯤꯕꯤꯈꯤꯕ ꯀꯣꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯈꯤꯕ ꯁꯄꯣꯔꯠ ꯃꯗꯨ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯍꯣꯜ ꯍꯥꯔꯇꯦꯗꯂꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯊꯧꯕꯥꯜ ꯗꯥꯝꯁꯤ ꯑꯩꯈꯣꯏ ꯁꯪꯒꯥꯗ꯭ꯔꯤ ꯁꯪꯒꯥꯗꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯇꯨꯔꯤꯖꯝ ꯑꯣꯔ ꯏꯀꯣ ꯄꯥꯔꯛ ꯑꯣꯏꯅ ꯁꯥꯏꯠ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒ ꯂꯥꯎꯊꯣꯛꯄ ꯑꯝꯇ ꯅꯠꯇ꯭ꯔꯤ ꯂꯤꯒꯦꯂꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯐꯝꯁꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒ ꯊꯝꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯅꯍꯥꯟ ꯑꯩꯈꯣꯏ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯗꯥꯝꯁꯤꯅ ꯁꯪꯒꯥꯕꯗ ꯃꯇꯝ ꯈꯔ ꯂꯧꯔꯒꯁꯨ ꯃꯌꯥꯝ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝ ꯀꯣꯏꯕ ꯈꯣꯠꯄ ꯌꯥꯝꯅ ꯂꯥꯛꯑꯕꯅꯤꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡꯗꯨꯗꯩꯗ ꯑꯩꯈꯣꯏ ꯍꯤ ꯂꯣꯀꯦꯜ ꯃꯦꯠ ꯅꯠꯇꯕ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯂꯣꯀꯦꯜ ꯃꯦꯠ ꯅꯠꯇꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯥꯏꯖ ꯀꯝꯄꯅꯤꯒꯤꯁꯤꯡꯅ ꯁꯥꯕ ꯁ꯭ꯇꯦꯟꯗꯔꯠ ꯍꯦꯛ ꯅꯣꯡꯁꯤ ꯂꯥꯛꯑꯁꯨ ꯀꯔꯤ ꯂꯥꯛꯑꯁꯨ ꯐꯠ ꯍꯨꯝꯃꯣꯏꯗꯕ ꯇꯧꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯅꯕ ꯚꯤꯂꯦꯖꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯕꯅꯤ ꯑꯗꯨ ꯚꯤꯂꯦꯖꯔꯁꯤꯡꯅ ꯃꯗꯨꯒꯤ ꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯀꯝꯄꯅꯤꯗꯒꯤ ꯍꯤ ꯂꯧꯅꯅꯕꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯚꯤꯂꯦꯖꯔꯁꯤꯡꯗꯨꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯂꯩꯕꯅꯤꯅ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗꯕꯅꯤꯅ ꯃꯗꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯩ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯦꯁ ꯄꯤ ꯀꯟꯁꯔꯟ ꯂꯣꯛꯇꯥꯛ ꯌꯥꯎꯅ ꯏꯁ ꯑꯦꯟड ꯑꯦꯚ꯭ꯔꯤ ꯇꯨꯔꯤꯁ ꯗꯦꯁꯇꯤꯅꯦꯁꯟ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯕ ꯃꯦꯟꯂꯤ ꯋꯥꯇꯔ ꯕꯣꯗꯤꯁ ꯃꯁꯤꯗꯩꯗ ꯈꯨꯗꯛꯇꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯨꯔꯤꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯝ ꯍꯤ ꯇꯣꯡꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯈꯔ ꯔꯨꯜꯁ ꯕꯥꯏꯂꯣꯁ ꯈꯔꯗꯣ ꯃꯗꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯂꯥꯏꯐ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯁꯦ ꯌꯥꯝꯅ ꯄ꯭ꯔꯦꯁꯤꯌꯁ ꯑꯣꯏꯕ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯗꯨ ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯆꯔꯒ ꯗꯤ ꯁꯤꯗ ꯏꯝꯄꯣꯔꯠ ꯇꯧꯔꯤꯕ ꯄꯣꯠꯇꯨ ꯏꯁ ꯑꯦꯟड ꯑꯦꯚ꯭ꯔꯤ ꯁꯤꯇꯤꯖꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯏꯁ ꯑꯦꯟड ꯑꯦꯚ꯭ꯔꯤ ꯄꯤꯄꯜꯁ ꯑꯣꯐ ꯗ ꯁ꯭ꯇꯦꯠ ꯃꯗꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯝꯇꯪ ꯑꯩ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯅꯤ ꯑꯗꯨꯅ once again I thank you the Navy team, I thank you the NDRF teams, SDRF, whoever involved in the mission, and thanks Almighty God
for helping us to find out the bodies. And we pray to God that such incidents be never happened in future. Thank you. The water body is so vast, around 50, it extended from the main dam side to up to the 14-15 kilometers. And the depth of the water bodies is more than 150 feet inside. So it's, for a common people, it is very, very difficult to dive inside and to find out the body. That was the main behind, the reason why we delayed. Especially the NDRF, the National Disaster Management Teams. This response force is now stationed at Arunachal Pradesh. That is the headquarters. So we have requested the DG, National Disaster Force Teams, Director General, to station here in our state also. And accordingly, the state government is writing a letter, and I am sending the principal additional chief secretary concerned to meet the Director General himself. And at earliest, one team, an NDRF team, will be stationed here permanently. NDRF team se moi se laifam lairagadi moi adum lainanabagi akhoi hujima mafam kana thiri moi adum laibasu yarabani in principle dadi adu formality amadi wale ministry dagi che chang mak biraktana sida lairo haibagi aya badumaki laitri adu NDRF moi gi reporter ai DIG duga moi gi unabada Manipur station taunanabagi aya ba lai adu formally akhoi CM Kakti, Iraga Arctic Order Mathon Badrakale, and I shortly additional secretary Thadori. Thank you. Ito na Tenerpa Togok Share. Aduga Kamina Matokram mi Mapandok can give another case. Samla Pawaridon. Numito Sumana Todok Suman Technagi, Sum Akoi Zadongers, Koiraga Halakpada, Cyclone Jack, Atamana Koi Techna, the Nakoja. Mapamdu ongi accident hoye accident hek thok badagi akoi mayam je loina botuna khumjan gre makhada dagi upside togre adagi aina moi mayam je kandabi ade moi ai ga minarjing je kadam ta iroi ba haira moi ko khalaga aina ising manungda leina aina sman khalaga aina thoke khana ai thokba matam da ai je bota kok je thomjalure adu ising khara thak chale adubo Ishor I Niger, I Amutang can be I water tongi, missing a carman can get on my Pang and PBU and a color I said, Kano, Iroi Torcomatam, the Tangi, engine Tangi to the Kuche, Humba Pange Cochinago. The Yaina, Egi Pang and Lotogaina Mapanom, the Cap Tocomatam, Chapsana, what Handoga is Mapana Tagre. Other the Ishimanung the lane, one Rocomatam. Nupi maja maje ising wave na yeshan boy kai do boy maje ising thakjan baro me ko ihana na kanba nupi je ko nupi ka le do maje ina khwang da hek ola ga ina iroira ga chala mai khwang ji da ko le aduga khut na ma tor iroira ga maje ina bota thangalame adu thangalamaga nang si mathak da leiramo ko hai adu man kaim tor ko ai kaim tor roi do ne iroina adum haira nang adum leyo nang sida kar adu ji Kaim ta khudong thininga leitre na ina haramaga isi sma koi thokuma matam nupa macha amaga muk thengnai aduga ju aina ingkhat piram si ka khalo amda kaim toroi ko kaim toro aina botugi koi buda dum adumaina nupa macha je thangalame adin kaim toroi ko aina kaim toroi si ka khalo bot long to ju si onga do ko ka do lei lupsu lubaroi dom ne na moi je haramaga isi koi ar chalaga bot I bought game Matai do me a money of them card over here. I go, Moisa dum layer meadow. I know support Pierre. She came to road and hanging on the came to rain and Mukong the support Pierre Moise Kahangre. The year last Mikas Rogam the Moy me Manga Muktangairi. Miakoi me the Red Wally and I had to the Asia Pakale, Moyam say Pakna by tea with Asia. Awa amazu era duga shiru sini ai moi phangna budi chini na moi mayam se ai kana budi yam kan hona jabne adu
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯩ ꯕꯣꯠ ꯃꯅꯨꯡꯗ ꯏꯔꯨꯞꯄꯒ ꯑꯩꯁꯦ ꯀꯣꯏꯊꯤ ꯊꯤꯔꯦ ꯑꯗꯨ ꯃꯣꯏꯁꯦ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯅꯤ ꯑꯍꯨꯝꯔꯛ ꯆꯪꯉꯒ ꯊꯣꯛꯂꯛꯄ ꯃꯇꯨꯡꯁꯤꯗ ꯃꯣꯏ ꯃꯊꯛꯇ ꯑꯩꯅ ꯀꯟꯈ꯭ꯔꯤꯕꯁꯤꯡꯗꯨꯅ ꯑꯁꯣꯝꯗ ꯃꯤ ꯂꯩꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦꯅ ꯃꯣꯏꯁꯦ ꯕꯣꯠ ꯃꯊꯛꯇꯒꯤ ꯀꯨꯝꯃꯒ ꯃꯣꯏꯁꯦ ꯏꯔꯣꯏꯕ ꯍꯩꯕ ꯑꯝꯇ ꯌꯥꯎꯗꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯅ ꯃꯣꯏꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯄꯒ ꯂꯩꯔꯤꯁꯤꯡꯗꯣ ꯃꯣꯏꯕꯨ ꯀꯧꯔꯦ ꯑꯗꯣ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯣꯏꯁꯦ ꯏꯔꯣꯏꯔꯒ ꯆꯠꯄꯁꯨ ꯎꯗꯦ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯇꯥꯎꯔꯒ ꯃꯤ ꯑꯃꯃꯨꯛ ꯆꯪ ꯑꯃꯃꯨꯛ ꯊꯣꯛ ꯑꯃꯃꯨꯛ ꯆꯪ ꯑꯃꯃꯨꯛ ꯊꯣꯛ ꯇꯧꯔꯒ ꯂꯩꯕꯁꯤ ꯎꯔꯦ ꯑꯩꯒꯤ ꯏꯃꯤꯠꯇ ꯑꯗꯨ ꯃꯣꯏꯁꯦ ꯁꯣꯏꯗꯅ ꯃꯣꯏꯁꯦ ꯁꯤ ꯇꯥꯔꯦꯅ ꯑꯩꯁꯦ ꯑꯩꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯑꯩꯗꯤ ꯃꯣꯏꯗꯤ ꯃꯊꯛꯇ ꯌꯦꯡꯕꯅꯤꯅꯀꯣ ꯑꯩꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯅ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯣꯏ ꯑꯅꯤꯈꯛ ꯎꯏꯌꯦ ꯅꯨꯄꯥ ꯑꯅꯤꯈꯛ ꯀꯣ ꯄꯥꯈꯪ ꯑꯅꯤꯈꯛ ꯑꯗꯨꯏ ꯑꯩꯁꯦ ꯃꯣꯏꯁꯦ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯧꯊꯣꯛꯑꯒ ꯑꯩꯁꯨ ꯁꯤꯔꯁꯨ ꯁꯤꯅꯤ ꯕꯣꯠꯇꯒꯤꯁꯨ ꯈꯤꯇꯪꯁꯨ ꯂꯥꯞꯄꯦ ꯑꯩ ꯁꯤꯔꯁꯨ ꯁꯤꯅꯤ ꯑꯩ ꯃꯣꯏꯗꯤ ꯀꯟꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯗꯅ ꯁꯤꯔꯒ ꯁꯤꯃꯤꯟꯅꯔꯦ ꯑꯗꯨꯕꯨ ꯀꯟꯈ꯭ꯔꯕꯁꯤꯡꯅ ꯀꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯣꯏꯁꯨ ꯑꯩ ꯀꯟꯒꯅꯦꯅ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯔ ꯑꯩꯁꯦ ꯃꯣꯏꯁꯦ ꯏꯔꯨꯞꯄꯒ ꯆꯠꯂꯒ ꯑꯩꯅ ꯏꯃꯥꯡꯗ ꯂꯩꯕ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯤꯡꯕ ꯃꯇꯝꯁꯤꯗ ꯃꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯀꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯂꯨꯞꯄꯒ ꯂꯩꯔꯝꯃꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯈꯨꯠꯇꯤ ꯄꯥꯏꯅꯔꯤꯕꯖꯥꯠꯅꯤ ꯃꯣꯏ ꯑꯍꯨꯝꯁꯤꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯤꯡꯉꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏ ꯑꯍꯨꯝꯃꯛꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯦ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯁꯣꯔꯁꯦ ꯀꯔꯝꯍꯥꯏꯅ ꯍꯥꯏꯅꯤ ꯐꯨꯡꯒꯠꯂꯒ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯆꯤꯡꯉꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏ ꯑꯍꯨꯝꯒꯤ ꯈꯨꯠꯁꯦ ꯄꯨꯂꯞ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯏꯁꯤꯡꯗ ꯅꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨ ꯑꯩꯅ ꯊꯣꯛꯂꯛꯑꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯃꯣꯏ ꯃꯌꯥꯝꯅ ꯌꯣꯝꯕꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯤꯃꯤꯟꯅꯕ ꯇꯥꯔꯦꯅ ꯑꯩꯁꯦ ꯏꯟꯁꯤꯟꯈꯤꯕꯗꯨꯗꯒꯤ ꯑꯩꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯂꯨꯇꯛ ꯆꯪꯉꯒ ꯑꯩꯁꯦ ꯃꯃꯥꯡꯗ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯑꯩꯁꯦ ꯏꯔꯣꯏꯔ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯃꯣꯏꯁꯦ ꯃꯅꯤꯡꯗ ꯂꯩꯍꯧꯔꯦꯅ ꯑꯗꯨꯗꯤ ꯑꯩꯅ ꯈꯨꯠꯁꯦ ꯑꯃꯨꯛ ꯂꯥꯝꯃꯒ ꯃꯣꯏꯁꯦ ꯑꯃꯨꯛ ꯆꯤꯡꯉꯦ ꯃꯣꯏ ꯑꯍꯨꯝꯃꯛꯁꯦ ꯑꯗꯨꯝ ꯄꯨꯂꯞ ꯂꯥꯛꯑꯦꯀꯣ ꯑꯃꯨꯛꯇꯪꯗ ꯃꯣꯏ ꯑꯍꯨꯝꯁꯦ ꯇꯧꯔꯒ ꯑꯩꯅ ꯈꯤꯇꯪ ꯈꯨꯠ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯕꯣꯠ ꯃꯅꯥꯛꯇ ꯌꯧꯔꯦ ꯑꯗꯨꯗꯤ ꯃꯣꯏꯁꯦ ꯆꯤꯡꯉꯒ ꯕꯣꯠꯇꯨꯗ ꯅꯣꯏ ꯀꯥꯔꯣ ꯍꯥꯏꯅ ꯃꯣꯏꯁꯦ ꯏꯟꯈꯠꯄꯤꯔꯝꯃꯦ ꯑꯗꯨꯒ ꯃꯤ ꯑꯅꯤꯗꯨꯃꯗꯤ ꯅꯣꯏ ꯆꯤꯡꯈꯠꯅꯔꯣ ꯍꯥꯏꯅ ꯕꯣꯠꯇꯗꯤ ꯑꯗꯨꯝ ꯑꯩꯅ ꯐꯥꯖꯤꯜꯂꯒ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯃꯤ ꯑꯇꯩꯒ ꯂꯩꯔꯤꯕ꯭ꯔꯥ ꯑꯗꯨꯝ ꯃꯃꯥꯡꯗꯨꯗꯒ ꯍꯥꯏꯅ ꯑꯩꯅ ꯕꯣꯠꯇꯨꯗ ꯉꯥꯊꯔꯒ ꯀꯣꯛꯁꯦ ꯅꯣꯝꯈꯠꯂ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯃꯥꯁꯦ ꯂꯣꯡꯉꯒ ꯃꯥꯁꯦ ꯈꯨꯠ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯐꯨꯔꯒ ꯃꯥꯁꯦ ꯏꯁꯤꯡ ꯊꯛꯆꯟꯕ ꯍꯧꯔꯦ ꯑꯗꯨꯒ ꯂꯥꯞꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯠꯀꯤ ꯂꯝꯁꯤꯗ ꯇꯔꯥꯃꯨꯛ ꯂꯥꯞꯄꯦ ꯃꯥꯁꯦꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯃꯥꯁꯦ ꯀꯟꯗꯕ ꯌꯥꯗꯦꯅ ꯑꯩ ꯁꯤꯔꯁꯨ ꯁꯤꯅꯤ ꯃꯣꯏ ꯑꯍꯨꯝꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯂꯥꯞꯄꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩ ꯀꯟꯗꯕ ꯌꯥꯗꯦ ꯑꯩ ꯁꯤꯔꯁꯨ ꯁꯤꯅꯦꯅ ꯑꯩꯁꯦ ꯊꯋꯥꯏꯁꯦ ꯊꯥꯔꯒ ꯑꯩꯁꯦ ꯆꯠꯂꯒ ꯑꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯩ ꯀꯟꯕ ꯉꯝꯍꯧꯋꯦ ꯑꯗꯨꯒ ꯑꯩꯅ ꯃꯥꯁꯦ ꯀꯔꯝꯍꯥꯏꯅ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯤꯡꯂꯣꯝꯁꯤꯒꯤ ꯀꯂꯔꯁꯤꯗ ꯄꯥꯏꯔꯒ ꯑꯩꯅ ꯃꯥꯒꯤ ꯅꯪꯒꯟꯁꯤꯅ ꯑꯩꯅ ꯁꯤꯗ ꯍꯤꯞꯍꯜꯂꯦ ꯑꯗꯨ ꯈꯨꯠ ꯅꯥꯝꯃ ꯇꯧꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯔꯨꯕꯒ ꯂꯥꯛꯑꯦ ꯏꯔꯨꯕꯒ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯇꯪꯈꯥꯏ ꯆꯠꯂꯛꯑ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯄꯨꯔꯞ ꯑꯣꯟꯈꯠꯂꯒ ꯑꯩꯒꯤ ꯈꯧꯔꯤꯁꯤꯗ ꯃꯥꯁꯦ ꯀꯣꯟꯁꯤꯜꯂꯕ ꯃꯇꯝꯁꯤꯗ ꯑꯩꯁꯨ ꯈꯤꯇꯪ ꯆꯪꯉꯤ ꯏꯁꯤꯡꯁꯦꯀꯣ ꯏꯁꯤꯡ ꯊꯛꯆꯜꯂꯦ ꯉꯁꯥꯏꯒꯤ ꯏꯁꯤꯡꯒꯤ ꯋꯦꯞꯀꯤ ꯊꯛꯆꯟꯕ ꯈꯛꯇ ꯅꯠꯇꯅ ꯏꯟꯁꯤꯟꯕꯗ ꯑꯃꯨꯛ ꯈꯪꯕꯣꯏ ꯀꯩꯗꯧꯕꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯊꯛꯆꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯀꯟꯗꯕ ꯌꯥꯗꯦ ꯍꯣꯠꯅꯗꯕ ꯌꯥꯗꯦꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯤꯒ ꯑꯗꯨꯝ ꯈꯜꯂꯕꯅꯤ ꯑꯩ ꯁꯤꯔꯁꯨ ꯁꯤꯅꯤ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯑꯩ ꯀꯜꯂꯝꯒꯦꯅ ꯑꯩꯁꯦ ꯏꯔꯣꯏꯔꯒ ꯑꯩꯁꯦ ꯂꯥꯛꯑꯦ ꯈꯨꯠ ꯑꯅꯤꯁꯦ ꯏꯔꯣꯏꯌꯦ ꯑꯗꯨꯒ ꯈꯣꯡ ꯑꯅꯤꯁꯨ ꯂꯦꯞꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯥꯁꯨ ꯑꯩ ꯀꯟꯍꯧꯋꯦ ꯑꯗꯨꯃꯥꯏꯅ ꯀꯟꯍꯧꯔꯒ ꯅꯣꯏ ꯃꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ 9 ꯁꯨꯔꯦ ꯃꯤ 3 ꯋꯥꯠꯂꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩ ꯃꯣꯏ ꯄꯨꯂꯞꯁꯦ ꯑꯩ ꯀꯟꯅꯕ ꯍꯣꯠꯅꯕꯅꯤ ꯃꯣꯏ ꯑꯍꯨꯝꯁꯤꯁꯨ ꯑꯩ ꯊꯤꯌꯦ ꯏꯁꯤꯡ ꯃꯅꯨꯡ ꯆꯪꯉꯒ 3-4ꯔꯛ ꯆꯪꯉꯒ ꯑꯩ ꯊꯤꯕ ꯃꯇꯝꯁꯤꯗ ꯃꯣꯏ ꯑꯍꯨꯝꯁꯦ ꯐꯪꯈꯤꯗ꯭ꯔꯦ ꯃꯊꯛꯇꯁꯨ ꯑꯗꯨꯝ ꯎꯗ꯭ꯔꯦ ꯍꯣꯜ ꯏꯟꯁꯤꯗꯦꯟꯁꯦ ꯃꯇꯝꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤ ꯍꯥꯏꯗꯤ ꯍꯣꯜ ꯏꯟꯁꯤꯗꯦꯟꯠꯀꯤ ꯂꯣꯡꯊꯣꯛꯈꯤꯕꯗꯒꯤꯅ ꯅꯪꯅ ꯀꯟꯕ ꯂꯣꯏꯁꯟꯕ ꯐꯥꯎꯕꯁꯦ ꯑꯗꯨꯗꯤ ꯑꯦꯛꯖꯦꯛꯇꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯏꯁꯥꯁꯨ ꯒꯥꯔꯤ ꯌꯥꯎꯔꯤꯕ ꯃꯇꯝꯗ ꯑꯩꯁꯨ ꯃꯣꯏ ꯀꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝ ꯂꯦꯛꯊꯈ꯭ꯔꯦꯀꯣ ꯋꯥꯃꯟꯗꯅ ꯑꯗꯨꯃꯥꯏꯅ ꯀꯟꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯦ ꯍꯨꯝꯗꯣꯛꯈ꯭ꯔꯦ ꯑꯁꯣꯝ ꯃꯇꯥꯏꯔꯣꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯨꯡꯁꯤꯠꯁꯦ ꯑꯗꯨꯝ ꯁꯤꯠꯂꯤꯀꯣ ꯅꯨꯡꯁꯤꯠ ꯁꯤꯠꯅ ꯑꯗꯨꯝ ꯂꯩꯔꯒ ꯅꯨꯡꯁꯤꯠ ꯈꯤꯇꯪ ꯍꯟꯊꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯖꯤꯝꯁ ꯍꯥꯏꯅ ꯃꯥꯁꯦ ꯇꯨꯔꯦꯟ ꯋꯥꯡꯕꯗ ꯃꯥꯁꯨ ꯃꯤ ꯂꯧꯕ ꯆꯠꯄꯅꯦꯅ ꯃꯥꯁꯨ ꯕꯣꯠꯁꯦ ꯈꯥꯝꯃ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯔꯝꯔꯩ ꯚꯤꯂꯦꯖꯀꯤ ꯑꯗꯨꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯖꯤꯝꯁꯤꯗ ꯑꯩꯈꯣꯏ ꯃꯔꯤꯃꯇꯥꯁꯨ ꯑꯗꯨꯝ ꯊꯣꯛꯑꯦ ꯏꯅꯥꯎꯁꯤꯡꯁꯨ ꯊꯣꯛꯑꯦ ꯑꯗꯨꯒꯤ ꯑꯩꯅ ꯖꯦꯝꯁ ꯂꯥꯛꯑꯣ ꯅꯪ ꯑꯝꯇꯪ ꯀꯟꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦꯅ ꯃꯥꯁꯦ ꯍꯥꯏꯔꯒ ꯑꯩꯅ ꯀꯧꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯆꯪꯉꯛꯑꯦ ꯃꯥꯁꯦ ꯊꯧꯔꯒ ꯆꯪꯉꯒ ꯑꯩꯒꯤ ꯏꯅꯥꯛꯇꯨꯗ ꯊꯧꯖꯜꯂꯦ ꯑꯗꯨꯒꯤ ꯑꯩꯅ ꯕꯣꯠꯁꯦ ꯑꯩꯒꯤ ꯏꯃꯥꯡ ꯊꯧꯖꯜ ꯏꯁꯤꯡ ꯃꯅꯨꯡꯗꯅꯤꯅ ꯈꯔ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤ ꯑꯩꯅ ꯃꯥꯡꯗ ꯂꯩꯔꯒ ꯑꯩꯅ ꯃꯥꯒꯤ ꯕꯣꯠ ꯃꯃꯥꯡꯒꯤꯁꯦ ꯈꯨꯠꯅ ꯄꯥꯏꯔꯦ ꯑꯗꯨꯒ ꯆꯤꯡꯁꯜꯂꯒ ꯃꯣꯏꯁꯦ ꯑꯩꯅ ꯀꯥꯅꯤꯡꯉꯥꯏꯁꯦ ꯐꯖꯅ ꯑꯩꯅ ꯇꯧꯕꯤꯔꯦ
ꯐꯩꯅ ꯊꯝꯕꯤꯔ ꯃꯣꯏꯁꯦ ꯀꯥꯍꯜꯂꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯀꯥꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯖꯤꯝꯁ ꯍꯥꯏꯔꯤꯕ ꯏꯅꯥꯎꯁꯤꯅ ꯃꯥꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯌꯦ ꯖꯤꯝꯁꯤꯗ ꯂꯩꯔꯤꯁꯦ ꯁꯨꯝ ꯆꯪꯕꯤꯔꯛꯑꯣ ꯁꯤ ꯌꯥꯎꯁꯟꯕꯤꯔꯛꯑꯣ ꯀꯔꯤ ꯍꯥꯏꯅꯤ ꯑꯃꯔꯣꯝꯗꯗꯤ ꯑꯩ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩ ꯍꯔꯥꯎꯁꯨ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯤꯕ ꯃꯣꯏ ꯑꯍꯨꯝꯒꯤ ꯏꯃꯨꯡꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯊꯝꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯦ ꯀꯟꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯂꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯑꯣꯏꯁꯅꯨ ꯍꯥꯏꯖꯅꯤꯡꯉꯤ ꯊꯦꯡk you ꯖꯤꯝꯁꯀꯤꯀꯣ ꯖꯤꯝꯁꯁꯦ ꯔꯥꯝꯔꯩ ꯚꯤꯂꯦꯖꯀꯤ ꯚꯤꯂꯦꯖꯔ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯗꯨꯗꯤ ꯖꯤꯝꯁꯀꯤ ꯉꯁꯥꯏ ꯀꯩꯅꯣꯒ ꯊꯦꯡꯅꯕꯁꯦ ꯑꯁꯣꯝꯒꯤ ꯃꯔꯨꯞꯁꯤꯒ ꯊꯦꯡꯅꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯔ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕꯗꯣ ꯂꯥꯛꯑꯦ ꯁꯥꯔ ꯑꯩꯁꯨ ꯃꯄꯥꯟꯗ ꯂꯩꯔꯝꯃꯦ ꯑꯩ ꯏꯁꯥꯗꯣ ꯕꯣꯠꯇꯣ ꯀꯜꯂꯦ ꯁꯥꯔ ꯑꯩ ꯏꯁꯥ ꯕꯣꯠꯇꯣ ꯀꯟꯅꯤꯡꯉꯥꯏ ꯑꯩꯁꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯔ ꯂꯩꯔꯝꯃꯦ ꯁꯥꯔ ꯑꯗꯨꯗ ꯑꯩ ꯃꯤꯁꯦ ꯂꯧꯕ ꯆꯠꯀꯦ ꯍꯥꯏꯅ ꯂꯩꯔꯝꯕꯅꯦ ꯑꯗꯨꯗ ꯈꯪꯍꯧꯗ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯥꯛꯄꯗꯨꯗ ꯑꯩꯁꯨ ꯑꯩ ꯏꯁꯥꯒꯤ ꯕꯣꯠꯇꯣ ꯄ꯭ꯔꯣꯇꯦꯛ ꯇꯧꯔ ꯂꯩꯔꯝꯃꯦ ꯃꯣꯏꯒꯤ ꯕꯣꯠꯇꯣ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯁꯥꯔ ꯑꯗꯨꯗ ꯑꯩꯁꯨ ꯌꯦꯡꯕꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤꯠꯁꯨ ꯀꯜꯂꯝꯃꯦ ꯑꯗꯨꯗ ꯑꯩꯅ ꯏꯁꯣꯔꯕꯨ ꯄ꯭ꯔꯊꯅꯥ ꯇꯧꯖꯔꯒ ꯁꯥꯔ ꯑꯩꯁꯨ ꯄꯥꯋꯔ ꯂꯧꯖꯔꯒ ꯑꯗꯨꯗ ꯏꯁꯣꯔꯗ ꯄꯥꯋꯔ ꯂꯧꯖꯔꯒ ꯑꯩꯁꯨ ꯀꯟꯕ ꯆꯪꯕꯅꯤ ꯃꯣꯏꯁꯨ ꯂꯣꯡꯉ ꯇꯥꯔꯝꯃꯦ ꯑꯗꯨꯗ ꯑꯩꯅ ꯀꯜꯂꯒ ꯄꯨꯔꯒ ꯄꯨꯁꯟꯖꯔꯛꯄꯅꯤ ꯁꯥꯔ ꯃꯣꯏꯁꯦ ꯄꯨꯂꯞꯇ ꯕꯣꯠꯇ ꯂꯩꯔꯝꯃꯦ ꯑꯗꯨ ꯃꯄꯥꯟꯗꯣ ꯑꯩꯅ ꯀꯟꯕ ꯆꯪꯕꯅꯤ ꯁꯥꯔ ꯍꯣꯏ ꯁꯥꯔ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯩꯅ ꯑꯩꯒꯤ ꯕꯦഗ് ꯊꯝꯃꯝꯕ ꯃꯤꯁꯤꯡꯗꯣ ꯑꯩꯅ ꯑꯃꯨꯛꯀ ꯂꯧꯕ ꯆꯠꯂꯦ ꯍꯣꯏ ꯁꯥꯔ ꯊꯦꯡk you